Karam Syam ex MLA khara November taraga mathoida BJP da yawgadore. Karam Syam MLA tokadra natraga party oina merge tawgadra khangdre. Mathang sahi ge February thada pangthoklaba yai haina panariba taraga nithoi suba Manipur Legislative Assembly gi mikhalda BJP na sit hompu gi manungda nefu mai pak na bagi pandamda mikhalda mai pak pa yaba MLA ex MLA natraga atai masak naiba miyoi kaya marum lauksinanaba Thamlakpa pandamgi makhada MLA Karam Syam atopa ex MLA kharaga loinana tha asigi taraga mathoida BJP da yauraba yai thazaba yaba mafamdagi phangba pauna hai Langthawal Assembly Constituency gi MLA Karam Syam masamakna mahak BJP da yauraga ni haibasi mangjaunana miyam da khangan khiba laikhre pandam asigi makhada mahak ngasi November 9 da MLA oiba tokani haina thaurang taurame adubu mahak MLA oiba tokpagi mahutta Machetana kaidaba Lok Jan Shakti Party ama oina mahaki party BJP da merge tawraga MLA oina BJP da yauraba yai MLA oiba toklaga BJP da yawgadra natraga Lok Jan Shakti Party BJP da merge tawgadra haibadu ngarang numidang faubade chapchana warep laudre adum oina makthenglabada mahak tha sigi taraga mathoigi mamangda chapchaba warep ama lauraga numitsida mahak ex MLA Mayam BJP da changlakpagi okpada mahaksu yauraba yai haina makha tare thazaba yaba mafamdagi phangba atopa paw aman hai hanana Indian National Congress tagi tokhraba thangjam arunsu BJP da yauraba yai haina panare mahaksu tha sigi taraga mathoigi mamangda natraga numitsida BJP da yauraga party asina pangthokadaba okpagi thoramda saruk yaraba yai adum oinamak mahak BJP da yaubagi wafam asi masamangna pause asida phongdorokpadi laitre state mangagi mikhalda BJP na chauna mai pakane prime minister lakadoriba state mangagi mikhalda BJP na miyamgi isu kaya da saruk yakhibadu yenglaga miyamgi thajabaga loinana chauna mai pakani haina prime minister Narendra Modi na thajabaga loinana phongdokhre asiba hakchang fanglei city police station gi manungchanna leiba thangal kaithelge Boragali da chahi yankai muk oigadaba nupa amagi asiba hakchang fangle haina city police station gi officer in charge na thadorokpa Serol man haire Serol asigi matungina ngarang nungthil pung 2:30 rom tabada miyoy amagi hakchang taduna leire haina pau pirakpadagi police ki team ama changsinduna hakchang adu laukhatpaga Rims hospital da laikananaba pukhatkhe adubu doctor singna miyoy asi sire haina declare tawrokhibane Hojik Pabagi oina asiba hakchang asigi masak maming khangba ngamdabana Rims ki mokta thamkhre loinana UD case ama register Toukhre haide Dr. Palin Caesar Academy of Health Sciences session hobagi ayaba National Medical Commission na piraklay Awang Nongpok state ki manungda state masadagi sangbat chaba hanba private medical college ama oidiba Caesar Academy of Health Sciences academic session 2021-22 dagi Class hoba yabagi ayaba National Medical Commission NMC na ayaba pirakle haina Caesar Hospital gi chairman kam managing director Dr. Palin Khundong bamna phongdokhre hiram asiga mari lainana pangthokpa pawgi mifamada Dr. Palin na pawmi singda hai NMC gi official singna inspection amasung screening pangthoklaba matungda sahi amada punna mahairoi samaga yankhai ming chanbagi ayaba pibaga loinana Chatliba academic session 2021-22 dagi mahiroi sing ming chanduna session hobagi ayaba pirakhibane climate change ki saitheng yenglaga lau singu bagi policy semba mathau tari taurangbam Brajakumar Manipur da hauki bachahi khara asida aying asagi khal kaitharak pasina oiragliba phibam asi yenglaga tongan ba research institution kayana ningthina research tawraba matungda madugi finding yenglaga lau singu bagi policy sembagi Mathau tarakli haina Directorate of Environment ke Joint Director Tourangbam Brajakumar na phongdokhre BJP amasung RSS na Manipuri jati muthatna bahonari miyamna para tambirasi Lokeshwar Bharatiya Janata Party BJP masibu lamjingliba RSS na state asidagi Manipuri jati muthanaba makhal kayagi lalong sizinaduna honarakle BJP sarkar makhata na thamlagade indigenous Manipuri jati mutkiba yabana Manipuri jati kananaba lakliba assembly mikhalda miyamna BJP bu chauna para ama tambirasi haina khundrakpam kendragi MLA Thoksom Lokeshwar na phongdokhre
ngarang khundrakpam kendra gi MLA Thoksom Lokesor Singhana kendra sigi manung chana leiba tangkham makha leikai da leiba tangkham ahan jau lampaki fencing drainage amasung lighting tawduna ground renovation tawduna numidang fauba lampak asida mai thanduna football sanaba yaba ningthi zaraba ground ama oina sembatuna miyam da khusinakhrei Congress ki MLA kharaga loinana RK Imo ngasi BJP da yauraba yare Taranithoi suba Manipur Legislative Assembly mikhal naksilakpaga loinana Bharatiya Janata Party da masak naiba mi kaya leptana changsinare Sagolban Assembly Constituency ge MLA RK Imo so Indian National Congress ke MLA kharaga loinana ngasi BJP da changlaba yana leire haide Press na phangba paw amagi matungin na BJP gi lusingba singna ngasi New Delhi da MLA sing adu okpagi thoram pangthokane haujik phawbagi oina ngasi gi thoram asida RK Imo yauna MLA ahum BJP da yaugani haina panare Police na Namduna Mulhouba Gari ama Kangpokpi Police na recover Toukhre Northeast State amagi city amada laiba second hand Hyundai showroom amadagi lairakpa car ama maram laitana city aduge Police na Mulhouba dagi Kangpokpi Police na Gari adu recover Toukhre haide Kangpokpi Police dagi phangba paw na hai thogdok adu October kunda Northeast State amagi city amada thokibane thogdok adugi victim oriba Kaithel Manbe military colony dagi Heljamang kauba mana Kangpokpi District Police ki SP Kartik Maladi da tha asigi ahum da report tawrakhe report adu da yumpham oiraga SP na District Police asigi SI Saigauland Sitlobu tha asigi manga da city adu da thaduna thogdok adugi matang da inquiry sathabaga loinana fazin khraba gari adu recover tawkhe state adugi senior IPS officer singe matenga loinana car adu numit adu maktada recover tawbaga loinana Mathangi numit November 3 car adu mapu da SP Kangpokpi na khusinakhe Heljamang na Kangpokpi SP da tharakiba report adugi matungin na mahagna dealer amagi khuthangdagi lupa lakh mariga lising marfu da second hand ge showroom amadagi Hyundai i20 car ama leikhe numit adumakta da car adubu servicing center da thamjilamkhe numit adumaki nungthel pung mari rom tabada mahagna mari matage flat ta leiringai da car dealer aduna makhada kumtharaknaba phone tawrakhe mahakna kumtharakpa matamda area adugi police station gi OC oiba inspector amana lusingba police team ama mahakpu ngaiduna leirambaga loinana mahakpu namduna handcuff tawduna police station da pukhi police station hek yaubaga mahakna purakhiba drug amasung nongmai sing adu kadai da lotuna thambage haina mahakpu pung kaya wahang pahong chathakhe maduda mahak Manipur dagi second hand car ama leiba lakpani haibaga loinana car leibagi che chang sing adu utkhe police officer aduna drug ama sungkhulai singi lotpham taktrabadi hatkani haina fauba kihanki haide mahakpu ain gi wangmada namduna ahing ama lockup ta thamjinkhe mathangi numita police team aduna mahakpu car dealer adugi manakta puduna namduna ahangba cell dit amada sign tawhonbaga loinana car adu mulhaukhe madugi matungda mahakpu bus terminus ta puduna Manipur satpa bus amada namduna tonghanduna Manipur da halalakhi haide District Police Kangpokpi gi SP Kartik Maladegi mijeng makhada District Police na kanna honaduna car adu recover tawbaga loinana mapu da khusinakhe Manipur miyam na karigumba atoppa state singda khudong thiba lut tawkhiba natraga ain kaina phajin bagi thogdok thengnarabade matam sana Manipur Police ta pau pibiyo Kangpokpi District Police ke control room gi number 9612 700 785 natraga 9362 153322 da pau pibiyo haide